manipur ki hojik imphal mangda gari sin bagi yamna awabu myam mayona rambadu khara dor su ko nana bidamakta manipur da hanba mechanized rotary parking sanga khre ing signa hingba pamba sing ama toina punchin se haiba wafum ki thoram do saru yakhiba ki simisuna phongdo ke batare ja hari bai khogi hujuji leiriba sidai khogi yamna gari sin bai imphal mayon gi mafam amada sumba parking system ama lerekpasi kamai ingbe parking sibudi adum faida maramdi lambi akhoi chatok sin da kari da mada da sigi parking ase da laiba pot sing ase akhoi gi parking lejadaba mi haitare ko mayung gi parking leitaba ko taba kai do mayam sing ase akhoi sidi magi fix tawsalaga kakna bapung masing adu ada kudakta bobo mobile obudu nate ba sidi ko fix oiba parking amane ba ko thamiba pot sidi gari ni phu amuk asi moi gi andak ama sangai bazaar manung se ai kam capacity se gari ni phu muki ke capacity ni ha adu maduna di sob to bo di ya ga da nate ba ko amuk ta mai ke no do gari ni phu mu thambe ya ba capacity ni hai adu poda dai da leiba mi sing aduna bazaar da lakwa dukan da lakwa wari ba ko amayam sing adu punna phi samna kana pung tare ni pan tham ga da jaga adu mongon da phi pi thoga akoina pung ainga sidi pung keno daina pung se pung taruk te thambaduna office ai gi bazaar dukan la ko ko pa do sai da adugi step ma ho banena akoi lawi ai aduga asimangna hojimaki oiba leriba mai kanjas oiba area sing ase akoina sob to gune hai budi kasu pokta ga thum thada bogum banida kasu thone yam ka ana keno gi wana te ko ho bogi dum phaba adu asimangna heta keno to boya bana te adu he na mathau tari ena jaga sisu asai da loi mak yaroye magi satellite mapping ama sange buko karai waida kanjas oiba jaga na hapta gi na kai thamni wari buko adegi sigi mayama de awang bio sigi na kai thamni kamai tokni haibna chengba ai bazaar si whole manipur si pik panina imphal area si da loi namak si mapai khuding mak gi lakwa da se samna kanda pharaiba lambi thongi si hai targadi 2 hours within 2 hours the whole manipur gi imphal keno city koi valley gi city khara city ko loimak sana ba thungna bani na kayu kanamtana samna kanda even kumbi de leba mi bokta kaino magi bazaar la ko si moi de kayu thudongna wana khande bu ko adedi kasing de leba pale leba mi na su bazaar la ko khwarma la ko si thudongna kayu madugi ningdom bomba leite maram de gai masana pulong pa pungam pungam de yowi film lebi na ko adon leiba me am punam si loina mak laaga madugi photo lebani na akoina satellite mapping ama tarka lei kai dono kamai to install to ko pa ke do adu kamai to na magi mong do ko magi operating system do madu phajana phala kan do da tamna expand tawra kan do potu apaba oira kanena aidi khale aduga amana ingna singna hingwa pamba sing akoi ama toina punsinna si haina akoi honorable cm amo kemsan highway sha masi adum hek lusing bo kuding mangna adum hek oibo kuding ge adum hairaga leiba ingna singa leiba pamba khot pa haiba pose adum hainaga la po pone bo adu pat luri di aikoi gi miyoiba haibas koi gi miyoiba haiba keno se masideida aikoina matam punamakta ningjeng gadaba se tangdu leita ba pami mi kuding makna ningjeng bi gadaba se hingsa haiba se violence is also part of our existence haiba se masi aikoi ningjeng ba phayeba natragadi aikoi adum maramdi aigi existence adu leina bagi damakta aina hingsa tawbagi tangai phadaba lakpa taragadi violence tawbagi tangai phadaba lakpa taragadi adum tawrakaneba magi existence ki damakta adu itagadi adugi existence violence darka leiba existential magi situation ama kaidobagi akoine create tawduna haiba akogi mindset ama hana establish tawbam sangeba ko adu natri bokti akoi haiba poside akoina tangdu leta me punsan ba kotpa adu ada ga hise me hairo ga koi any khanari ba punamagi shanti pamjaba tangdu leta pamba loi hairam ngani lo kudimakta any leriba popunamagi adu kaidobagi violence athari no adai magi violence the magi existence ki part ama yawgi ne ko adu existence ki mana violence kara bu chatha ga de haiba kanda existence adu aigi violence tawdragadi aigi existence leiraroi na khali du violence chatha ne ba then violence chatha patar sigi violence sum chatha ba leitar gadi aigi existence leiraroi na khandri ma tambo
adubuk chatagane violence ki masi dynamic sem sathi bani ko violence ab je kai chatagane kan tholakani haiba kana ai ki existence ase violence to udagadi ai ki existence lero hana mi du khallo matam du violence to kane then violence krai bo sathagani haiba kanda ai ki existence ase mase violence sum satharagadi ai ki existence lero ena khala aba kanda du violence to kane sigi pot ani se aikoina society sida santi purnu honabada khwaidigi ano tawba hoigi magi keno stance ani khakne buko sigi stance ani se aikoi human gi mindset sine create tawba ngamdragadi akoina kaidobagi violence darka leiba existential situation ama establish tawri no haiba posida akoi solution oikane buko sigi posi leitragadi koi punjan nasi adu ada santi pamba adu athanaga haiba posi oibiya gadam na tebuko akoina pochi human gi mindset gi shemum sange kamaina existential situation da violence darka leitaba existential situation ama koi kamai establish tawgade na khanbam sange adu kandu da idu thokane na sumai thamjege yam noise jama kha tadu laksane sine ko gi